Kurumjari ISTV ki pawmiyang tabi punamapu taramna oksari ahan bada maroiba pausing Mahiroi singbo tungi afabami amamam ohenanaba honabada oza amadi mama mapasingi saurba tawdang lai haina Chief Minister Okram Ibobina fongdokre pausing sanong pizari Mahiroi singbo tungi afaba mi amamam ohenanaba honabada oza amadi mama mapasingi saurba tawdang lai haina Chief Minister Okram Ibobina ngasi DM College Multipurpose Hall da pangthokpa Teachers Day ke thoram da fongdokre Department of Education SSA Society, RMSA Society, Higher and Technical Education, State Council of Educational Research and Training, Adult Education, Directorate of Language Planning and Implementation, Board of Secondary Education Manipur, Amadi, Council of Higher Secondary Education Manipur Sinduna, ngasi DM College ki Multipurpose Hall pangthokiba Teachers Day ke thoram aduda Chief Minister Okram Ibobi, Education Minister M. Okendro Yauna, tongan ba Parliamentary Secretary MLA Amadi Education Department ke makok thongbo official sing kayana sarup yaki mathau nikti na pangthokpa afaba mahire puthokpa school sing oza singda sarkar gi maikai digi khodol pot pidun ikai khumna basu utki thoram aduga mari lenana Chief Minister Okram Ibobin haikibada tungi yumbirel oigadoriba ngasigi mahire sing matik sabami amamam ohenna haibisi oza sing amadi mama pa sing gi saurba thodang lei Sarkar asina paikal leba education bu sakwal hannaba local leba thabak tharam singda miyam afaba poktak bibiduna Manipurda afaba education ama puraknaba honaminasi haiki Human resource haibase ngasigi human resource ngasigi chhatrasi masi apagi future gi generation ngasigi yumbirian oigatoriba pillar oigatoriba अखोई जाति असिगी अखोई लेपा असिगी मराई लेपदोरिबसे ngasiगी छात्रसे हयेंगी तुंगी जनरेशन असिगी पिलर ओइगदोरिबा अखोई मखुता अखोई लेपाक से अखोई स्टेट से अखोई ngasiगी सोसाइटी से करंबा तनादा सिनरमदगी हाइबसे मखोई खुता मखोई लेपदोरिबा Education Minister M. Okendro na fongdokkibada Education gi lamda Manipur Sarkar asina paikatpa yaba thabak sing paikatuna lakle College sing gi principal sing hamanaba thabak khumang sauksinaba paikatli Bengali High School campus ta oza sing gi guest house ama sariba asi mathangi Teachers Day nanganaba oza sing da khusinagani Sarkar gi school sing su private school sing ga sangdamnaba yananaba yamna kanna honari mathang sahidagi Sarkar gi school sing da admission tawba matamda category 1 2 3 haina khaidok Ming Jalan bagi tabak sataragani haiki. Itu tuna jaliba thas ki manungga haiko na pandam thanjaliba yam sing na lojaliba RMC ke oja sohunga kuntra nipan haiko na lepai thorang lojaliba sidana kana makal makali prayas ngasi maksud koi function si loraga bahu purata RMC ke office SSC ke office sangal na thorang lojaliba na thuma tanda Manipur ki language directorate han Hyderabad Gandhi Sulabam ko numita honorable chief minister hudupi ki ba ho February tha state ke naya hopi ki ba thoi jati mein hum nahi ba lol mein hum state city punamak himinaba punamak hanu syllabus directorate handu na thora kaya jai is the pattern na ba ko hone jari Book line Kolkata na Sinba Tara Suba Monsoon Book Fair ngasidagi Nupilan Complex ta Cooperative Society ke register ti parmain hokdokre Book Fair hokdopaga mari lainana register parmain na lairik haibasi miyabagi khwaidagi sawba marupni Manipurda tholiba hingsa ge thawda wathok amadi charang naba punsi mahing asi kohan bada mahi gi lambina asawa mateng oigani phongdokki amamaga respect over amamagi likes dislike to tolerance when come from broad reading of this liberal arts, appreciation of specific talents of individual. Si lakung ambasi, larik tenuin le sa. So pengang sing larik, sun pao hai si television si restrict over, atau itu restrict over larik boleh ba. Am harba ken.
Bachelor of Social Work ki khwaidagi phaba mahairoita laikhidraba chalem ongbi Radhe Devi ningsing mana pigadori mana asida sel oina lupali singmanga yauri social work practice toriba mahairoi singponing thogatnana ba pandamda kwagatel akham laikai de laiba chalem ibetombi devina mana asi pigadabani akopa marol College of Social Work sangangai dagi khangba yagani hairi aing asa honglokpana panbi singda pirakpa saitheng amadi madudai ngak thoknaba pambai gi matangda numit humni gi oiba training program ama ngasidagi Central Agricultural University Kaw Iroi Sembada Hogdokre Directorate of Extension Education Kaw Nisindina Pangchokpa training program asida Mizoram amasung Arunachal Pradesh ki KVK official singyauna training kunga tare na sarup yari training program hogdokpagi thoramda Kaw gi Director of Research Dr. M Rohini Kumar Director of Instruction Dr. SS Nagara Director of Extension Education Dr. M Premjit na thorma pusing oina sarup yaki technical session da Dr. Premjit na Climate Change and Integrated Pest Management haiba topic da paper pathoki program asi kaigi damak pangchokpano haibigi matangda Dr. Premjit na Second World War matungdagi technology sakotpagi matung ina potho putopagi sang saruk mari hengal aglabasu ainga sage kal karakpadigi singi lamda potho putopagi sang hantarakni asiguma sing asi longwi singa haktheng naiba singda khangnabagi pandamda training program asi pangchokpani haina phongdokki moi gi su presentation minute manga mu piraga moi de gi so koi feedback logjani aduga moi de gi feedback lor kan dai da koi scientists gi interact lor kan dai kari walauri ba maje field na kari farmer section awaba dai ri ke plant protection gi matang adu maduna mu koi university gi research agenda oigen aduga loina na hairi ba hoji training programs dai da na training on hand and direct na sai gi koi gi biocontrol agent thokpa gumba na sai field da na sai ga logukta natragana koi gi laboratory dai da aduga practical hands ko yojagani Tangkul Literacy Society amasung Tangkul District Journalist Association na punna sindana journalist singna Tangkul lon sumna sinabagi matangda nomogi oiba workshop ama SSA conference holda pangthokre tharomasida Tangkul Literacy Society ge president Kolkasar Hanagi president si Simphang sarup yaki Kolkasan literacy khudimaki niyam suna sinabagi maru oiba medium asi media ni haiki workshop asida journalist taraga marina sarup yaki Kuki Baptist Convention Center Church ki Silver Jubilee ge thoram ngarang Gyulalen da leiba Sarasasi ge compound da pangchokre haibadu kanan beng haigadabani hairi Manipur nomata kangna thokleba sexual violence sing asi matawkaram na mayuk nagadagi haibigi matangda Lions Clubs of Limerol Infal na sinduna ngasi nupi masa sing oiba workshop pangchokre kaisampata leiba Rasgas hostel pangchokpa workshop aduda Lions Clubs of Limerol Infal gi chairperson Lioness T.S. Bizia amadi President Dr. P. Memana Tharma Pusing oina sarup yaki India gi ahanba President Dr. Radhakrishnan gi mutida leisu katuna ozagi numit pangthokna haukiba thoram aduda hostel ge mairui singa interaction program pangthokpada natana resource person singna matau karamna sexual violence thingana ba amadi mayok nana ba khonaga dege haibigi matangda wangangki workshop asiga mari ledana Lioness Club of Limerol Infal gi President Dr. P. Memana sexual violence toina thokpa state asida shanti purana ba khonabada naha singi asaba Dang lai kanduna workshop asi pangchokpani phongdokki chairperson T.S. Biziana sexual violence mayok nana khonabada naha singda mahai masing ningthina hayenba mathok tai phongdokki Nukwasi di chala lulu bi de do de da hai ba ma thakoi chana bi ni sule rami adubu matam di matung ni si modify tor panina ni bi da khone emphasis bi da ba nupa da bu hena lu na to ba masigi no se masigi ka modify tor da di kai hena Loshilakpada maroiba pau amuka hana Mahairoi singbu tungi apabami amamam ohinana ba honabada oza amadi mama mapa singi sarba thaudang lai haina si minister okam ibobina phongdokre hojiko nadi ISTV gi pau miyang tabi punamapu amuka hana khurumjari